ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯅꯦꯄꯥꯂꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯅꯤꯄꯨꯔ ꯐꯥꯎꯅ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕꯒꯤ ꯊꯤꯖꯤꯟꯅꯕ NIAꯅ ꯀꯦꯁ 4 ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯀꯦꯁꯀꯤ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ 4 ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯌꯥꯝꯅ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯒꯦꯡꯁꯤꯡꯒꯤ ꯃꯊꯛꯇ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯅꯦꯄꯥꯜꯗꯒꯤ ꯑꯌꯥꯝꯕꯅꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯐꯥꯎꯗꯨꯅ ꯄꯨꯔꯛꯂꯒ ꯊꯪꯅꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔ ꯐꯥꯎꯔꯒ ꯑꯇꯣꯞꯄ ꯁꯥꯎꯊ ꯑꯦꯁꯤꯌꯥ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯃꯤꯗꯜ ꯏꯁꯠ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯃꯈꯜ ꯀꯌꯥꯒꯤ ꯊꯕꯛ ꯁꯨꯍꯟꯅꯕ ꯑꯃꯗꯤ ꯁꯦꯛꯁ ꯇ꯭ꯔꯦꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯗꯨꯅ ꯄꯨꯔꯛꯄ ꯅꯦꯄꯥꯂꯤ ꯅꯨꯄꯤꯁꯤꯡ ꯈꯔꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯝ ꯆꯥꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯈ꯭ꯔꯦ꯫ NIAꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯃꯣꯔꯦ PSꯅ ꯅꯦꯄꯥꯜꯗꯒꯤ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯔꯛꯄ ꯅꯨꯄꯤꯃꯆꯥ 90 ꯑꯃꯗꯤ ꯅꯨꯄꯥꯃꯆꯥ 2 ꯃꯣꯔꯦꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 3 ICP ꯃꯣꯔꯦ, ꯍꯣꯇꯦꯜ ꯅꯣꯡꯄꯣꯛ ꯂꯩꯃ ꯂꯣꯖ ꯑꯃꯁꯨꯡ ꯍꯣꯇꯦꯜ ꯔꯥꯖ ꯀꯣꯇꯦꯖꯇꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯔꯛꯈꯤꯕ ꯅꯦꯄꯥꯂꯤꯗꯒꯤ ꯑꯦꯀ꯭ꯌꯨꯖ 3 ꯑꯁꯥ ꯀꯥꯖꯤ ꯂꯃꯥ ꯇꯃꯥꯡ, ꯔꯥꯖꯤꯕ ꯁꯔꯃ ꯑꯃꯁꯨꯡ ꯃꯗꯟ ꯀꯨꯃꯥꯔ ꯀꯧꯏ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯈꯪꯕ ꯉꯝꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯦꯁ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯦꯁ ꯑꯁꯤꯒꯤ ꯑꯣꯐꯦꯟꯁꯁꯤꯡ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤ NIAꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯍꯟꯈꯤ꯫ ꯑꯅꯤꯁꯨꯕ ꯀꯦꯁ ꯑꯁꯤꯗꯁꯨ ꯏꯪ 2019ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯅꯦꯄꯥꯜꯗꯒꯤ ꯇ꯭ꯔꯥꯐꯤꯛ ꯇꯧꯗꯨꯅ ꯄꯨꯔꯛꯄ ꯅꯨꯄꯤꯃꯆꯥ 65 ꯑꯃꯁꯨꯡ ꯅꯨꯄꯥꯃꯆꯥ 2 ꯁ꯭ꯇꯦꯠ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯃꯇꯨꯡ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯅꯦꯄꯥꯜꯗꯒꯤ ꯂꯤꯂꯤꯠ ꯕꯍꯥꯗꯨꯔ ꯀꯔꯀꯤꯁꯨ ꯐꯥꯕ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯕꯨ ꯊꯤꯒꯠꯅꯕꯒꯤꯗꯃꯛꯇ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ NIAꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯥꯒꯁꯠ ꯊꯥꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯦꯄꯥꯂꯤ ꯅꯨꯄꯤꯃꯆꯥ 33 ꯑꯃꯗꯤ ꯅꯨꯄꯥꯃꯆꯥ 13 ꯅꯦꯄꯥꯜꯗꯒꯤ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯗꯨꯅ ꯄꯨꯔꯛꯂꯒ ꯃꯅꯤꯄꯨꯔ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯄꯨꯂꯤꯁꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕ ꯒꯚꯔꯟꯃꯦꯟꯠꯅ NIAꯗ ꯁꯤꯟꯅꯈꯤ꯫ NIAꯗ ꯁꯤꯟꯅꯈꯤꯕ ꯃꯔꯤꯁꯨꯕ ꯀꯦꯁ ꯑꯁꯤꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯂꯥꯏ ꯊꯥꯗ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕꯗ ꯆꯦꯟꯅꯕ ꯅꯦꯄꯥꯂꯤ ꯅꯦꯁꯅꯦꯜ 2 ꯊꯃꯥꯡ ꯁꯤꯍꯥ ꯗꯥꯃꯥꯏ ꯑꯃꯗꯤ ꯑꯅꯤꯜ BK ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯂꯣꯏꯅꯕꯁꯤꯡ ꯅꯦꯄꯥꯂꯤ ꯅꯨꯄꯤꯃꯆꯥ ꯈꯔ ꯃꯅꯤꯄꯨꯔ ꯐꯥꯎꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕꯒꯤ ꯀꯦꯁ ꯑꯁꯤꯅꯤ꯫ US ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯇ꯭ꯔꯥꯐꯤꯀꯤꯡꯏꯟ ꯄꯔꯁꯟ ꯔꯤꯄꯣꯔꯠ ꯖꯨꯟ 2012ꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡꯅ ꯅꯦꯄꯥꯂꯤ ꯚꯤꯛꯇꯤꯝꯁꯤꯡ ꯃꯄꯥꯟꯂꯣꯝꯗ ꯄꯨꯗꯨꯅ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯁꯦꯛꯁ ꯇ꯭ꯔꯥꯐꯤꯀꯤꯡꯁꯤꯡꯅꯁꯨ ꯅꯦꯄꯥꯂꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯦꯄꯥꯂꯤ ꯅꯨꯄꯤꯃꯆꯥꯁꯤꯡ ꯅꯦꯄꯥꯜ, ꯏꯟꯗꯤꯌꯥ, ꯃꯤꯗꯜ ꯏꯁꯠ, ꯋꯦꯁꯠ ꯑꯦꯁꯤꯌꯥ, ꯃꯥꯂꯦꯁꯤꯌꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯁꯕ-ꯁꯍꯥꯔꯥ ꯑꯐ꯭ꯔꯤꯀꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯄꯨꯔꯛꯇꯨꯅ ꯑꯦꯛꯁꯄ꯭ꯂꯣꯏꯇꯦꯁꯟ ꯆꯠꯊꯩ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡꯅ ꯅꯦꯄꯥꯜ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯑꯣꯄꯟ ꯕꯣꯔꯗꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯦꯄꯥꯂꯤ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯃꯗꯤ ꯅꯨꯄꯥꯃꯆꯥꯁꯤꯡ ꯁꯦꯛꯁ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤꯗꯃꯛ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯂꯦ꯫ ꯂꯦꯕꯔ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡꯅ ꯅꯦꯄꯥꯂꯤ ꯅꯨꯄꯥꯁꯤꯡ, ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯤꯗꯜ ꯏꯁꯠ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯏ꯫ ꯃꯔꯨꯑꯣꯏꯅ ꯅꯨꯄꯥꯁꯤꯡꯗꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯦꯛꯇꯔꯗ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯗꯣꯃꯦꯁꯇꯤꯛ ꯋꯥꯔꯀꯔꯁꯤꯡꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯄꯜꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯗꯨꯗꯤ ꯋꯦꯁꯠ ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯑꯌꯥꯝꯕꯗꯤ ꯅꯦꯄꯥꯂꯤ ꯅꯨꯄꯤꯁꯤꯡꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, ꯀꯇꯥꯔ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯦꯛꯇꯔꯗ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯏ꯫ ꯅꯦꯄꯥꯂꯤꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯌꯥꯝꯅ ꯑꯣꯄ꯭ꯔꯦꯁꯤꯚ ꯀꯟꯗꯤꯁꯟꯗ ꯊꯕꯛ ꯁꯨꯍꯜꯂꯤ, ꯐꯣꯔꯁ ꯂꯦꯕꯔ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯩ꯫ ꯅꯦꯄꯥꯂꯤꯁꯤꯡꯒꯤ ꯄꯥꯁꯄꯣꯔꯠꯁꯤꯡ ꯊꯕꯛ ꯃꯄꯨꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯗꯕꯒꯤ ꯔꯤꯄꯣꯔꯠꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯤ꯫ ꯅꯦꯄꯥꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ ꯒꯜꯐ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯅꯦꯄꯥꯂꯤ ꯅꯨꯄꯤꯁꯤꯡ ꯗꯣꯃꯦꯁꯇꯤꯛ ꯋꯥꯔꯀꯔ ꯑꯣꯏꯅ ꯂꯩꯕꯒꯤ ꯑꯊꯤꯡꯕ ꯂꯩꯕꯅ ꯏꯔꯥꯛ, ꯀꯨꯋꯦꯠ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯗꯣꯃꯦꯁꯇꯤꯛ ꯋꯥꯔꯀꯔꯁꯤꯡꯒꯤ ꯚꯦꯂꯤꯗ ꯑꯣꯏꯕ ꯋꯥꯔꯛ ꯄꯔꯃꯤꯠ ꯄꯥꯏꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕꯒꯤ ꯚꯜꯅꯦꯔꯦꯕꯤꯂꯤꯇꯤ ꯆꯥꯡ ꯋꯥꯡꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯦꯕꯔ ꯇ꯭ꯔꯥꯐꯤꯀꯔꯁ ꯅꯦꯄꯥꯂꯤꯁꯤꯡ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯏ꯫ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯏꯁꯠ ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯌꯨꯔꯣꯞꯀꯤ ꯐꯥꯔꯝꯁꯤꯡ, ꯀꯟꯁꯇ꯭ꯔꯛꯁꯟ ꯐꯦꯛꯇꯔꯤꯁꯤꯡ, ꯃꯥꯏꯟꯁ ꯕꯦꯒꯤꯡ ꯑꯃꯁꯨꯡ ꯑꯦꯗꯜꯠ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯏꯟꯗꯁꯇ꯭ꯔꯤꯁꯤꯡꯗ ꯁꯤꯖꯤꯟꯅꯩ꯫ ꯁꯦꯟꯇꯔꯗ ꯂꯩꯕ ꯏꯟꯃꯦꯠ ꯑꯃ ꯐꯨꯕꯗꯒꯤ ꯁꯤꯈꯤꯕꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ 9 ꯀꯨꯞꯅ ꯊꯤꯒꯠꯂꯒ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯎꯠꯂꯧ ꯆꯅꯨꯔꯥ ꯕꯖꯥꯔ ꯃꯅꯥꯛꯇ ꯂꯩꯕ ꯔꯤꯚꯥꯏꯚ ꯗ꯭ꯔꯒ ꯗꯤ-ꯑꯦꯗꯤꯛꯁꯟ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯩꯕ ꯏꯟꯃꯦꯠ ꯑꯃ ꯐꯨꯕꯗꯒꯤ ꯁꯤꯈꯤꯕꯗ ꯆꯦꯟꯅꯔꯤꯕ ꯁ꯭ꯇꯥꯐ, AC ꯑꯃꯁꯨꯡ ꯚꯤꯖꯤꯇꯤꯡ ꯀ꯭ꯂꯥꯏꯟꯠ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯀꯨꯞꯅ ꯊꯤꯒꯠꯂꯒ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯗ꯭ꯔꯒ ꯌꯨꯖꯔ ꯐꯦꯗꯔꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯟꯗ ꯖꯁꯇꯤꯁꯀꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯇꯈꯦꯜꯂꯝꯕꯝ ꯔꯥꯖꯤꯕ ꯀꯨꯃꯥꯔꯅ ꯍꯥꯏꯔꯤ꯫
Dilaland Kabul Leikaida Leiba Drug Users Federation for Human Rights and Justice ki office ta pangthokiba pawimpham amada sports person Takhalle Rajik Kumar na haikibada Revive Drug Addiction Cum Rehabilitation Center da leiba Foijing Awang Leikaidagi Lukram Sanjoy Elias Ningthobu Center si staff singna phubadagi leikidaba thokdokka mari leina Drug Users Federation for Human Rights and Justice amadi Committee on Suitable Guidelines for Non-Funded Private Rehabilitation Center gi miyosina satuna yengsinki Nisinkiba aduda misi asida senarbe miyosing pulisna phagat kibaga unaba phangdrabasu center asida leiba inmate unaraga loba reporter Lukram Sanjoy asi center asigi staff visiting client yauna miyoy nipan na phubudi sikhibani haba khangbangam ki misi sigi matangda Nambol Police Station da su Drug Users Federation for Human Rights and Justice amadi Committee on Suitable Guidelines for Non-Funded Private Rehabilitation Center na Foreman campaign amasu tawkre misi asida senerbe miyoy nipan asi case asi kupna thigat piraga matik chaba logi matung ina serak pibiu Social Welfare Department su semgudriba guideline da center sing da laingba lakliba miyoy singna opiba phubiba kaya thokpagi thodok thokliba asi makha tana thoktraba matik chaba sana kanglon funded rehabilitation center amasung non funded rehabilitation center sing da sanagada guideline asida hamnaba thabak paikhat piu hai baromda lupa crore henba senfam lana lawthokkhriba Jiji Rongmai Kanan Haiba AMC gi Mayorna Tha Sigi Trai Thoi Fawda Puthokadabani Haina Joy Kishanna Thamlakli Imphal Municipal Corporation gi Crore Henba Senpham Lanan Lokthokriba Miyang gi Lanthummat iba Jiji Rongmai Kanan Haiba AMC gi Mayorna Tha Sigi Trai Thoi Fawda Puthokadabani Haina Thawaiman Kendra gi MLA Khumuksam Joy Kishanna Matam Thakre Kuyathong Polem Laikai dan Leiba MLA Yimda Pangthokpa Pawimpham amada MLA Joy Kishan haikibada Thakai amagi mamangdagi IMC gi Chief Engineer na Jiji Rongmai Koba Miyoy amada work order piduna thabak sinakhraga thabaksing adudi suduna miyanggi yamlaba crore henba senpham mangkhre haiba miyoy asi kananu haiba puthoknaba government amadi IMC gi thopuba singda taksinduna lakli Jiji Rongmai haiba miyoy asi Langol Tarung Khundagi ni haina IMC gi maikai gi phongdok prakpaga loinana Mari Lainana Thawaiban Kendra gi manung chanba khul amasung oibana Tarung Khulgi Village Authority da miyoy asi leibra haina hangbada Village Authority gi Secretary amasung Chairman Jiji Rongmai na haiba miyoy asi leite Village asigi mingchat soliba Jiji Rongmai IMC amadi mari lainaba authority na puthokadabani hariba asi kendra asigi miyangi mihut amo oina sogali laibak thiribadi hojik phawda IMC amadi government na Jiji Rongmai puthoknaba thabak paikhatpa ude government asina lupa Sangwa Loromba Fawa Chapchaba Action Loduna Lakli Adubu Miyamgi Crore Hena Mat Pikraba Miyoy Asi Mathakta Amasung Senerbe Miyoysing Action Lokhatpam Thoi IMC gi Mayorna IMC gi Cooperator Singda Thamliba Thajaba Asi Mahangdanaba Mayorna Thasigi Trai Thoi Fawda Jiji Rongmai Puthokadabani Puthokpa Ngamdrabadi Tagdo Kusam Naraga Asigumna Miyamgi Lan Matpa Asi Amuk Hana Toroktanaba Thabak Horgani Club Amasung Maya Paibisingnasu Mateng Pangbiu Haiki Abdullah Misida Fakiba Miyosing Kota Puthokpada Miyamna Kota Thomjin Kre Mamang Thagi Tratukta Mamanaba Singa Nungaida Saksanaba Chatkibadagi Thiba Khangdana Laina Ngai Cherakta Mamang Thag Me Kunithoida Imphal Turen Marida Sina Taktharakpadagi Phangkiba Yaripok Changam Dagi Kori Mayum Abdullah Mihat Kamari Laina Prisna Fakiba Miyosing Asi Kota Puthokpada Mihat Pasingdadi Piyu Haina Yamna Miyamna Kota Thomjin Kre Misi Asigi Sem Kiba JSC convener MD Ayub Korina Fongdok Kibada Mihat Asi Asumba Wayal Soidana Togani JSC Amadi Miyangi Iho Kangna Mihat Asida Senabasing Pagatuna Sapsaba Langlangjing Puthokna Angi Oiba Dandi Phangangani Haina Manipur gi Chief Minister N Birena JSC amasung CSO Singda Thaja Pirakpadagi JSC na Kauba General Strike Yauna Makal Khudimaki Khongjing Handokkhibani Adubu Chief Minister N Birena Pirakhiba Thajaba Adu SP Thobalna Ngaktabdagi Mami ama tarakli hojik phawbada mihat asida senaba miyoy amata police phagatri hojik police custody da lairiba sing asidi masana sangjirappa ngaktani Thawal police ki thawong asi JC amadi miyamna makhal makha kyagi khongjan changsilaknaba batung tobuga chap manare mari leinaba singna Abdullah gi mihat asida senaba sing phagat piraga maral leba sing athuba da cherak phangan biu haina Manipur gi Chief Minister amadi mari leinaba singi pukning singselli haina JC convener na phongdokki ngasi khongjan aduda Miat Pasing Dandi Piyu Abdullah Misigi Asuma Wayal Pami Haina Iba Prekasing Kholau Piasu Lau Kifom Hamidigi Mobile Amadi Sengau Laktuna Senkiba Asi Tahoidaba Togdok Ni Hokiba Jun Amagi Numidang da
New Second Opposite SBI ATM da bakery support yonduna hingnabagi lanfam mayok nariba pofam phambi aribam tombisnagi pofam dagi mobile phone amadi sel hapa sengau laktuna purga sen kriba asimang khwaidagi laibak thibani haina LMG gi secretary Ojit Sorakhabamna phongdokkhre wafam asingasi like minded group LMG Manipur gi advisor wangkhemsa samjaina lusingduna satkiba tengbang khongchat amada group asigi secretary Ojit na phongdokkibani ngasigi tengbang khongchat aduda group asigi publicity secretary Rakesh Naurem amadi group asigi member Sobita Maibam Mangsa Tabam Kujesor amadi S Boinong Maibam su saruk yakhi khongchat aduga mari leina Ojit na makhata na haikibada nomagi suraga sajaba mama mangsa tang lejaba asigumba imung asida tariba wabasi yamna thongoi sokpa thodokni haiki ukhrugi kamjonglomda sandoliba okki leina bharmaromdagi lona pusilakpadagi ni Manipur Progressive Piggery Farmer Association Secretary Kiais Malenganban haikre hokiba numit kharni asida African swine fever asi malengi oina oktigi sandokpa tamthiraba lainani masigi lachet asi hojik phawba hidak vaccine amadi laying bangambagi pambai ama phawba leitri section banatanu pai leite wafam asing asi nungthel press kapta pamising unabada mahangna phongdokkibani ukhrugi kamjong district tagi sandokliba African swine fever asi ekhoina pawlobada Barmaromdagi illegal oiba mongda border wang malana pusilakpadagi ni haiba khangba ngamle kakching thawalna singofam kayada epicenter oigali masida government hena asetpa atingba ama thamdragadi ok loiraga hijaba kayadi awaba mayoknari sa asiba mayam asi sarkarna fajana check tobiyu anaba sa sing kaktanaba check tobiyu hariba laina asi karino haiba praja singna mamutana khangdri aduna awareness program ama yamna fajana toba darkar oi soft licensing fajana identify torga pibiyu veterinary check get asi kayamuk yamna functional toribra haibdu yingsinbaga loina pusilaliba oksing ningthina testing tobiyu haina su khangalakli class 10 amadi 12 exam haidopugi tanja yorakpasida mahiroi puning haningai leitana mi painare tungi yumiret orakadaba mahiroi singi ahanba mahigi asoba sanging parikha ama oriba class 10 amadi 12 ki exam result haidokpagi tanja yorakpada chaing parikha sibo mayok nakhiba mahiroi singi masada nik lawbaga loinana tanja adu yorakle mahiroi singi punsi lambi lepkodoriba asoba sanging parikha asi malem sinba tungna sandokhiba tamthiraba laina covid-19 akanma sapu marakta mahiroi sing mahosagum class ningthina tobang amkhidaba amadi khudongchadaba kya ama thengnakhrabasu mahiroi singi career mangdanaba bosem amadi kosemna ariba power sinaduna exam asi mai pakna sinki haiba miyamna uba fangki achoba exam ani asi mayoknariba mahiroi sing masing yamna yambana maram oiraga exam asigi result haidokpugi matamda hokiba sahi kharada laibak thibdigi asoiba khajikhak yaukibada asoiba adubu hakthengna thengnakiba mahiroi khargi thamoi kaikibi paw miyangna thengnakiba laikhre amaromda haidokrakadoriba exam ani asi mamangi exam gi matamdagi fibamna yadabadagi matam khara sonthana pangthokibana academic session kaidanaba nangnaba result haidokpada exam asibusu conduct toriba bosem amadi koseng staff singna wana hona bikhiba adu mahiroi loop asina thagapa phungdok chari matang asida mahiroi loop asina hajaning badi mahiroi singi asoba athoi hen tanabgi exam ani asi result haidokpada asoyangam yaudana mai pangna haidokpa nangnaba exam haidok tringai mamangda yamna kupne biraga haidok pilaba mahiroi loop asina bosem amadi koseng puning chincing jari loinana exam ani asida mai paklaba mahiroi singi makha tam thanaba ifal manungi Dima laiba mahisang sing hanadagi seat capacity kharaga hengatnaba thambinaba mangjaunana thorang lokat pinabasu mahiroi loop asina lainga ki mari leinaba singi puning chingsilakli haina MSU gi ICRD secretary mani ningthaujamna thadorpa cherol amada phongdo Naraga siba sa kaklaga yonbana madubu leiraga charubadagi pumnamak mang takhalle lainga ingsinbiu association Manipur da Naraga siba sa sing asi lainga ingsinbiu loinana asigumba sa sing kaklaga yonba singdagi leiraga sabaga loinana arem akak sing sa ngana amuk charubadaga laina kya sandoknabagi maram oheli maram adun lainga ingsinbinaba Manipur Progressive Piggery Farmers Association na phongdorakli Manipur class ta pangthokfa pawgi mifamda amada association asigi joint secretary chongtham Dhruva Tarana hai Naraga siba sa sing lainga nthina check tobiu sa kaklaga yoliba singna anaba saba sing leiraga kaklaga yonbadagi mina leiraga sabaga loina madubu haplakpa chekhausing mahik mataising adu hingduna lei madu amuk sanga na charuga mathang sandokiduna miyoiba da laina lachat ama lai masi matangde awareness ama mathau tari sa kakpa shop licensing ningthina pibiraga niyom amagi makhada sa kakhanbiu loinana laina amana narba siba sa sing ningthina yingsinbiu mapandagi pusilakpa oksing ningthina back check tobiu loina mapandagi pusilakpa oksing anaba yaubra haiba ningthina check tobiu madu natrabadi mapandagi sandorokpa beheren adu dam asi hidak langthak
नचिंबा ट्रीटमेंट तौबदा अवाबा अमोय हाइखी अफ्रीकन स्वाइन फीवर हाइबा अफ्रीकन स्वाइन फ्लू हाइबा अनिसिगा खेनै लोयना अनिसिगी मतंगदा चममनबा लैबा असि लैगाकना लेहंदनबा मियामना वाखल तहनबिनबा एसोसिएशन गी मार्केट अपील तौर कक्चिंग वाटर सप्लाई की इसिंग चिंगबदा सिनबा वायर हुरानख्रे मतम खरा इसिंग पिबा ngamkhiroi कमिटी कक्चिंग वाटर सप्लाई पीआईसीडी गी वायर सिंग मसक खंगदबा सिंगना हुरान खिबना मरम ओइरगा मतम खरा इसिंग पिबा ngamkhiroi हाइना कक्चिंग वाटर सप्लाई एंड सैनिटेशन डेवलपमेंट कमिटी की सेक्रेटरी ने थादोकपा चेरोल अमना फोंदोकली चेरोल असिना हाई कक्चिंग वाटर सप्लाई एंड सैनिटेशन डेवलपमेंट कमिटी की स्टाफ सिंग माइकेटी कक्चिंग प्रजा सिंग फमदा करीब खरदं खंगजिर मदुदी हौकिबा था सिगी सेचत अहुंगी अहिंगदा कक्चिंग वाटर सप्लाई इस सेंगमाई रिवर की इसिंग सिंखनबा थमलिबा मोटर पंप हाउस की इलेक्ट्रिक कनेक्शन पीबा कॉपर वायर 30 मीटर सांगबा वायर 3 पुन्न मीटर मौद्रागी वायर अदु पंप हाउस की थोंग पकाइरगा हुरान ख्रे मरम अदुना मतम खरदी मियाम इसिंग पीबा ngamlaroi amadi committee ga maikedi police report na FIR ama sankhre huranba adubu thibada miyamna amadi police committee gi mateng pangbiu haina appeal tawjari kanagumana khangdaduna ntraga sawningmadagi lokthokloba yarbasu miyamna ising phangdabgi mayok nagadoriba wabsing ubiraga wayasing adubu committee da amuk sinabirak haningai tena thagasagani amadi condition amatta yauduna compromise tawminasi haina su chero asida appeal tawrakni